ꯄꯟꯊꯨꯡꯒꯤ ꯄꯣꯠꯂꯣꯏꯗꯤ ꯅꯪꯅꯤ꯫ ꯒꯥꯔꯗꯦꯟꯗ ꯆꯠꯄꯗꯣ ꯄꯨꯔꯅꯤꯃꯥꯅ ꯅꯤꯡꯊꯦꯝꯗ ꯌꯦꯡꯉꯒ ꯍꯥꯏꯔꯝꯃꯦ, ꯀꯩꯅꯣ ꯌꯥꯝꯕꯨꯡ ꯊꯦꯡꯉꯦ꯫ ꯏꯃꯥꯗꯣ ꯄꯨꯔꯅꯤꯃꯥꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯅꯤꯡꯊꯦꯝꯅ ꯊꯠꯂꯦ, ꯀꯣꯟꯅ ꯎꯅꯕ ꯌꯥꯔꯣꯏ, ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ꯫ ꯀꯩꯒꯤꯅꯣ ꯌꯥꯝꯕꯨꯡ? ꯍꯦ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ, ꯃꯁꯤꯗꯤ ꯄꯨꯔꯅꯤꯃꯥ ꯄꯩꯔꯞ ꯇꯧꯅ ꯍꯥꯏꯔꯛꯑꯦ꯫ ꯌꯥꯝꯕꯨꯡ ꯋꯥ ꯑꯝꯇ ꯇꯥꯟꯅꯗ ꯌꯥꯗ꯭ꯔꯦ, ꯍꯥꯏꯔꯣ ꯀꯩ ꯋꯥꯅꯣ? ꯌꯥꯝꯕꯨꯡ ꯑꯩꯅ ꯃꯄꯥꯟ ꯂꯝꯗ ꯊꯦꯁꯤꯁ ꯂꯣꯏꯁꯤꯟꯕ ꯆꯠꯂꯤꯉꯩꯗ ꯃꯔꯛ ꯑꯃ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕꯗꯣ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯅ ꯑꯩ ꯂꯨꯍꯣꯡꯕꯩ ꯋꯥ ꯂꯣꯏꯁꯤꯟꯅꯔꯝꯃꯦ꯫ ꯍꯥ ꯀꯅꯥꯒꯅꯣ? ꯑꯇꯩ ꯅꯠꯇꯦ ꯄꯥꯔꯤꯒꯅꯤ꯫ ꯁꯤꯒꯤ ꯋꯥꯁꯦ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯌꯥꯝ ꯀꯨꯏꯔꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯗ꯭ꯔꯤꯕ ꯍꯥ? ꯃꯇꯝꯗꯣ ꯑꯩ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕꯗꯣ ꯌꯥꯝ ꯋꯥꯅ ꯂꯦꯟꯈꯤ꯫ ꯐꯔꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯑꯦꯗꯅ꯫ ꯌꯥꯝꯕꯨꯡ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ꯫ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯆꯠꯍꯜꯂꯔꯣꯏꯌꯦ꯫ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯒꯥꯔꯗꯦꯟꯗꯨꯗꯒꯤ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯦ꯫ ꯁꯣꯝꯗꯅ ꯔꯥꯁꯤꯗꯤ ꯃꯆꯥ ꯂꯥꯛꯄꯗ ꯉꯥꯏꯕ ꯌꯥꯝ ꯋꯥꯔꯦ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯐ꯭ꯂꯥꯏꯠꯀ ꯃꯤꯁ ꯑꯣꯏꯔꯖꯥꯠꯂꯥ? ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦꯅꯦ ꯃꯁꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯦ꯫ ꯔꯥꯁꯤꯅ ꯎꯔꯝꯃꯤ ꯃꯕꯥꯅꯤꯅ ꯆꯪꯃꯤꯟꯅꯔꯛꯄꯗꯣ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯁꯥꯎꯖꯤꯟꯅꯩ꯫ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯑꯁꯨꯛ ꯊꯦꯡꯉꯛꯏꯗꯤ? ꯐ꯭ꯂꯥꯏꯠ ꯃꯤꯁ ꯑꯣꯏꯔꯕ꯭ꯔꯣ? ꯄꯨꯔꯅꯤꯃꯥꯅ ꯈꯨꯝꯒꯦ ꯇꯧꯕꯒ ꯅꯤꯡꯊꯦꯝꯅ ꯈꯨꯝꯃꯛꯏ, ꯏꯃꯥ ꯁꯥꯎꯅꯨ, ꯑꯩꯒ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯔꯦ꯫ ꯍꯩꯃꯥ ꯏꯃꯥꯗꯤ ꯀꯅꯥꯅ ꯈꯪꯅꯤ, ꯅꯪꯒ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯍꯥꯏꯗꯨꯗꯤ꯫ ꯋꯥꯁꯦ ꯍꯥꯏꯔꯝꯃꯒ ꯃꯃꯥ ꯆꯥ ꯂꯣꯟꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯄꯨꯔꯅꯤꯃꯥꯅ ꯑꯃꯨꯛ ꯅꯤꯡꯊꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯑꯦ, ꯌꯥꯝꯕꯨꯡ ꯉꯥꯛꯇꯪ ꯐꯝꯃꯝꯃꯣ, ꯑꯩ ꯐꯤ ꯍꯣꯡꯉꯨꯈꯤꯒꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯦꯝꯒꯤ ꯑꯣꯐꯤꯁꯇꯒꯤ ꯐꯣꯟ ꯂꯥꯛꯏ꯫ ꯁꯥꯔ ꯄꯥꯎ ꯑꯃ ꯂꯩꯔꯦ꯫ ꯐꯔꯦ ꯊꯝꯃꯣ, ꯑꯩ ꯂꯥꯛꯅꯕ ꯇꯧꯔꯒꯦ꯫ ꯄꯨꯔꯅꯤꯃꯥꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯅꯤꯡꯊꯦꯝ ꯄꯨꯔꯅꯤꯃꯥꯗ ꯍꯥꯏꯔꯝꯃꯤ, ꯄꯨꯔꯅꯤꯃꯥ ꯅꯪ ꯁꯥꯎꯔꯅꯨ, ꯑꯩ ꯑꯊꯨꯕ ꯀꯦꯁ ꯑꯃ ꯂꯩꯔꯦ꯫ ꯆꯠꯂꯨꯔꯣ ꯌꯥꯝꯕꯨꯡ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯜꯂꯒꯦ, ꯑꯗꯨꯒ ꯍꯣꯔꯦꯟ ꯍꯜꯂꯒ ꯍꯥꯏꯔꯛꯀꯦꯀꯣ꯫ ꯁꯤ ꯍꯥꯏꯔꯝꯃꯒ ꯅꯤꯡꯊꯦꯝ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯑꯣꯐꯤꯁꯇꯨ ꯌꯧꯔꯛꯄꯗ ꯇꯝꯃꯛꯈꯤꯕ ꯄꯥꯎ ꯑꯗꯨ ꯅꯤꯡꯊꯦꯝ ꯇꯥꯔꯦ꯫ ꯄꯥꯎ ꯑꯗꯨ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯍꯥꯠꯇꯣꯛꯄꯤꯔꯝꯕꯒꯤ ꯄꯥꯎꯅꯤ꯫ ꯅꯤꯡꯊꯦꯝꯅ ꯁꯥꯎꯅ ꯍꯥꯏꯔꯦ, ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯇꯥꯔꯤꯕ ꯄꯥꯎꯁꯤꯡꯁꯤꯕꯣ? ꯁꯥꯔ ꯍꯟꯗꯛꯀꯤ ꯀꯦꯁꯁꯤꯗꯤ ꯂꯨꯔꯦ, ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ? ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯟꯈ꯭ꯔꯒꯦ, ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯔꯤ꯫ ꯅꯤꯡꯊꯦꯝꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯌꯥꯝꯕ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯑꯗꯨ ꯏꯁꯤꯡ ꯊꯛꯀꯦꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯑꯦ꯫ ꯃꯁꯥꯗꯨ ꯇꯦꯟꯁꯟ ꯑꯣꯏꯕꯒ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯉꯛꯄꯗ ꯄꯥꯏꯔꯤꯕ ꯒ꯭ꯂꯥꯁꯇꯣ ꯊꯥꯗꯩ꯫ ꯅꯤꯡꯊꯦꯝ ꯀꯩꯗꯧꯔꯦ? ꯇꯥꯃꯣ ꯈꯨꯠꯁꯦ ꯅꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯁꯤ ꯍꯥꯏꯔꯝꯃꯒ ꯅꯤꯡꯊꯦꯝ ꯀꯥꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯏꯀꯥꯏꯗꯨꯅ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯇꯧꯗꯨꯗ ꯃꯌꯥꯝꯕꯗꯨ ꯅꯣꯛꯑꯝꯃꯤ꯫ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯁꯤꯕꯣ? ꯃꯥꯏꯁꯤꯕꯨ ꯅꯨꯄꯤ ꯀꯥꯏꯅꯔꯕ ꯀꯥꯏꯗꯨꯔꯣ? ꯁꯣꯝꯗ ꯅꯤꯡꯊꯦꯝꯅ ꯇꯦꯟꯁꯟ ꯀꯟꯅ ꯀꯥꯔꯤꯉꯩꯗꯨꯗ ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥꯅ ꯀꯣꯜ ꯇꯧꯔꯛꯑꯦ꯫ ꯌꯥꯝꯕꯨꯡ ꯀꯩꯅꯣ ꯅꯪ ꯉꯁꯥꯏ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯒ ꯇꯧꯔꯛꯇ꯭ꯔꯤꯗꯣ? ꯌꯥꯗ ꯇꯧꯔꯤꯅꯦ ꯅꯨꯡꯁꯤꯕꯤ, ꯀꯦꯁ ꯑꯃ ꯂꯩꯕꯩꯅꯤ꯫ ꯃꯤ ꯃꯆꯥꯗꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯈꯤꯕꯗꯒꯤ ꯀꯦꯁꯅ ꯋꯥꯏ ꯆꯥꯏꯔꯦꯀꯣ꯫ ꯁꯥꯎꯔꯅꯨ ꯄꯨꯔꯅꯤꯃꯥ, ꯉꯁꯤꯗꯤ ꯌꯥꯝꯕꯨꯡ ꯃꯊꯥ ꯌꯥꯝ ꯁꯥꯏ, ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ꯫ ꯄꯨꯔꯅꯤꯃꯥ ꯐꯣꯟ ꯑꯗꯣ ꯐꯠ ꯊꯝꯈꯤ, ꯑꯗꯨꯒ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ
ꯊꯋꯥ ꯁꯥꯔꯛꯇ꯭ꯔꯤꯁꯤꯅ ꯅꯠꯇ꯭ꯔꯒꯅ ꯃꯥꯏꯁꯦ ꯑꯣꯏꯅꯔꯤꯕ ꯀꯥꯏꯗꯨꯔꯣ ꯈꯪꯗ꯭ꯔꯦꯗ ꯇꯨꯝꯍꯧꯔꯒꯦ ꯍꯌꯦꯡꯗꯤ ꯇꯧꯁꯟꯒꯦꯕ ꯑꯩ ꯈꯪꯅꯤ ꯄꯨꯔꯅꯤꯃꯥꯗꯨ ꯅꯤꯡꯊꯦꯝꯒꯤ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯎꯏꯊꯔꯝꯃꯤ ꯅꯨꯃꯤꯠꯇꯣ ꯄꯨꯔꯅꯤꯃꯥꯒꯤ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯦ ꯅꯤꯡꯊꯦꯝ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯇꯨꯅ ꯑꯣꯐꯤꯁꯇ ꯂꯥꯛꯑꯝꯃꯤ ꯁꯣꯝꯗ ꯄꯨꯔꯅꯤꯃꯥꯅ ꯃꯃꯥꯟꯅꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯖꯥ ꯑꯃꯈꯛꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯄꯨꯔꯅꯤꯃꯥ ꯅꯪ ꯈꯜꯂꯦ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯁꯥꯔ ꯑꯁꯦꯡꯕꯩꯔꯣ ꯍꯣꯏꯃꯦ ꯅꯪꯕꯣ ꯇꯣꯞ 45 ꯆꯠꯂꯦ ꯋꯥꯔꯜꯒꯤ ꯄꯥꯎꯗꯨꯗ ꯍꯔꯥꯎꯃꯟꯗꯅ ꯄꯨꯔꯅꯤꯃꯥ ꯐꯣꯟ ꯑꯗꯨ ꯁꯠ ꯊꯝꯈꯤꯔꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯦꯝꯗ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯅꯤꯡꯊꯦꯝ ꯐꯣꯟ ꯂꯥꯛꯄꯗꯣ ꯄꯥꯏꯈꯠꯂꯦ ꯌꯥꯝꯕꯨꯡ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯔꯦ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯌꯨ ꯌꯥꯝꯕꯨꯡ ꯑꯩ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯔꯦ ꯍꯥ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯅꯪꯒꯤ ꯄꯥꯎꯁꯤꯗꯤ ꯅꯨꯡꯉꯥꯏꯕꯅꯤ ꯌꯥꯝꯕꯨꯡ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯐꯣꯟ ꯑꯗꯨ ꯊꯝꯅꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯄꯨꯔꯅꯤꯃꯥ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯥꯔꯇꯤ ꯇꯧꯔꯝꯃꯤ ꯚꯥꯏ ꯁꯤꯗꯒꯤꯗꯤ ꯅꯪꯁꯨ ꯊꯕꯛ ꯇꯧꯔꯅꯤꯀꯣ ꯍꯣꯏ ꯚꯥꯏ ꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤꯌꯦ ꯐꯔꯦ ꯚꯥꯏ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯔꯅꯤꯃꯥ ꯐꯝꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯦꯝꯒꯤ ꯀꯣꯜ ꯂꯥꯛꯑꯦ ꯍꯜꯂꯣ ꯅꯨꯡꯁꯤꯕꯤ ꯍꯥꯎ ꯅꯨꯡꯁꯤꯕꯧ ꯄꯥꯔꯇꯤ ꯂꯣꯏꯈ꯭ꯔꯕꯣ ꯌꯥꯝ ꯊꯨꯏꯗ ꯂꯣꯏꯈ꯭ꯔꯦ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯀꯧꯗ꯭ꯔꯦ ꯑꯃ ꯑꯅꯤꯗꯪ ꯀꯧꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯌꯦꯡ ꯊꯕꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯩꯕꯅꯤꯅ ꯋꯥꯔꯝꯃꯅꯤ ꯄꯣꯊꯥꯖꯔꯣ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯑꯅꯤꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯄꯨꯔꯅꯤꯃꯥ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯁꯣꯔ ꯃꯥꯕꯨ ꯐꯖꯅ ꯈꯣꯏꯔꯝꯖꯔꯕ ꯃꯇꯨꯡ ꯊꯕꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯏꯕꯦꯝꯃ ꯅꯪ ꯐꯖꯅ ꯏꯔꯦꯟꯖꯅ ꯇꯧꯔꯝꯃꯨꯀꯣ ꯅꯪꯒꯤ ꯊꯕꯛꯇꯣ ꯍꯣꯏ ꯏꯕꯦꯝꯃ ꯈꯜꯂꯛꯄ ꯈꯜꯂꯛꯇꯕꯗꯨꯗꯤ ꯗꯥꯎꯅꯤ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯅꯦ ꯅꯪꯕꯣ ꯍꯣꯏꯕ ꯍꯥꯏꯔꯣꯏꯕ ꯏꯃꯥ ꯐꯔꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯁꯤ ꯍꯥꯏꯔꯝꯃꯒ ꯄꯨꯔꯅꯤꯃꯥꯗꯨ ꯊꯣꯛꯂꯛꯑꯦ ꯅꯤꯡꯊꯦꯝꯕꯨ ꯉꯥꯏꯔꯝꯃꯤ ꯅꯤꯡꯊꯦꯝ ꯁꯣꯝꯗ ꯃꯌꯨꯝꯗꯒꯤ ꯂꯝꯕꯤꯗ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ ꯇꯟꯖꯥꯗꯨꯗ ꯄꯨꯔꯅꯤꯃꯥꯒꯤ ꯀꯣꯜ ꯂꯥꯛꯑꯦ ꯂꯣꯏꯗ꯭ꯔꯤꯕꯣ ꯌꯥꯝꯕꯣ ꯂꯥꯛꯑꯒꯦꯍꯦ ꯂꯝꯕꯤꯗ ꯂꯩꯔꯦ ꯍꯣꯏ ꯂꯥꯛꯑꯣ ꯑꯩ ꯉꯥꯏꯔꯦ ꯊꯣꯡꯒꯥꯟꯗ ꯂꯩꯔꯝꯃꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯡꯊꯦꯝ ꯌꯧꯔꯛꯑꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯄꯨꯔꯅꯤꯃꯥꯗꯨ ꯁꯥꯔꯤꯗꯨꯒ ꯏꯍꯩ ꯍꯩꯅꯔꯝꯗꯦ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯅꯤꯡꯊꯦꯝꯅ ꯎꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯤ ꯀꯩꯅꯣ ꯁꯥꯔꯤꯗꯨꯒ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯍꯩꯕꯩꯅꯤ ꯁꯦꯠꯂꯤꯁꯦ ꯑꯣꯏꯔꯝꯃꯅꯤ ꯌꯥꯝ ꯋꯥꯅ ꯈꯣꯡ ꯊꯥꯡꯉꯤꯗꯣ ꯁꯤꯗꯤ ꯁꯥꯔꯤꯅ ꯅꯠꯇꯤꯌꯦ ꯃꯤ ꯈꯣꯡꯎꯞ ꯑꯋꯥꯡꯕꯁꯤꯅꯅꯤ ꯌꯥꯔꯁꯦ ꯃꯊꯪꯗꯩꯗꯤꯅꯦ ꯁꯥꯔꯤ ꯃꯇꯦꯛ ꯁꯦꯠꯂꯣ ꯌꯥꯝꯕꯨꯡ ꯅꯪꯁꯤꯗꯤ ꯌꯥꯝ ꯉꯥꯡꯉꯤ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯃꯁꯤꯗꯤ ꯏꯁꯧ ꯂꯥꯡꯗꯣꯏꯗ ꯍꯥꯟꯅ ꯍꯦꯛꯇ ꯇꯧꯏꯅꯦ ꯄꯨꯡꯁꯦ ꯌꯥꯗ꯭ꯔꯦꯕ ꯏꯟꯇꯔꯚ꯭ꯌꯨꯒ ꯂꯣꯏ ꯂꯦꯠ ꯑꯣꯏꯔꯦꯕꯁꯦ ꯍꯣꯏ ꯀꯩꯝ ꯄꯥꯈꯠꯀꯅꯨ ꯌꯥꯅꯕ ꯑꯗꯨꯝ ꯑꯩꯅ ꯊꯤꯟꯕꯤꯒꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯅꯤꯗꯣ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯑꯣꯐꯤꯁꯇ ꯂꯥꯛꯑꯦ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯦ ꯐꯖꯅ ꯇꯧꯔꯝꯀꯣ ꯄꯨꯔꯅꯤꯃꯥ ꯑꯣꯜ ꯗ ꯕꯦꯁ ꯌꯥꯝꯕꯨꯡ ꯊꯦꯡꯛ ꯌꯨ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯌꯥꯝꯕꯨꯡ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯔꯦꯟ ꯂꯧꯕ ꯂꯥꯛꯑꯒꯦ ꯌꯥꯝꯕꯨꯡ ꯂꯣꯏꯕꯒ ꯍꯥꯏꯔꯛꯀꯦ ꯅꯤꯡꯊꯦꯝ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯄꯨꯔꯅꯤꯃꯥꯁꯨ ꯌꯥꯝ ꯇꯟꯅ ꯇꯟꯅ ꯁꯥꯔꯤꯗꯣ ꯁꯦꯝꯗꯅ ꯑꯣꯐꯤꯁꯇꯨꯗ ꯌꯧꯁꯤꯜꯂꯛꯑꯦ ꯏꯟꯇꯔꯚ꯭ꯌꯨꯒ ꯑꯣꯏꯕꯒ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯄꯨꯔꯅꯤꯃꯥ ꯐꯥꯏꯜꯗꯨꯒ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯔꯒ ꯆꯪꯉꯛꯑꯦ ꯃꯥꯅ ꯆꯪꯂꯛꯄꯗ ꯑꯣꯐꯤꯁꯇꯨꯒꯤ ꯆꯧꯀꯤꯗꯥꯔꯗꯨꯅ ꯍꯥꯏꯔꯦ ꯃꯦꯗꯥꯝ ꯄ꯭ꯂꯤꯖ ꯕꯤ ꯔꯤꯂꯦꯛꯁ ꯋꯤꯜ ꯀꯣꯜ ꯌꯨ ꯏꯟ ꯑꯦ ꯃꯤꯅꯠ ꯑꯣꯀꯦ ꯐꯥꯏꯟ ꯑꯥꯏ ꯑꯦꯝ ꯁ꯭ꯇꯤꯜ ꯋꯥꯏꯇꯤꯡ ꯑꯦꯂꯣꯡ ꯋꯤꯠ ꯃꯥꯏ ꯗꯣꯀꯨꯃꯦꯟꯠꯁ
ꯃꯤꯅꯠ 5ꯒꯤ ꯃꯇꯨꯡꯗ ꯆꯧꯀꯤꯗꯥꯔꯗꯨꯅ ꯀꯧꯔꯦ꯫ ꯄꯨꯔꯅꯤꯃꯥ ꯂꯥꯏꯁꯪꯊꯦꯝ ꯌꯥꯎꯕꯤꯕ꯭ꯔꯣ? ꯍꯣꯏ ꯌꯥꯎꯖꯩꯌꯦ꯫ ꯄꯨꯔꯅꯤꯃꯥꯗꯨ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕ ꯀꯥꯗꯨꯗ ꯆꯪꯉꯛꯏ꯫ ꯃꯦ ꯑꯥꯏ ꯀꯝ ꯏꯟ ꯁꯥꯔ? ꯌꯦꯁ ꯀꯝ ꯏꯟ꯫ ꯄꯨꯔꯅꯤꯃꯥ ꯐꯥꯏꯜꯗꯨ ꯌꯦꯡꯉꯤꯉꯩꯗ ꯁꯥꯔꯗꯨꯅ ꯀꯧꯔꯦ꯫ ꯃꯤꯡꯗꯣ ꯄꯨꯔꯅꯤꯃꯥ ꯍꯥꯏꯕꯅꯤꯀꯣ? ꯃꯥꯅꯤ ꯁꯥꯔ꯫ ꯐꯔꯦ, ꯅꯪꯒꯤ ꯕꯥꯏꯑꯣꯗꯥꯇꯥ ꯍꯥꯏꯔꯛꯑꯣ꯫ ꯄꯨꯔꯅꯤꯃꯥ ꯂꯩꯁꯥꯡꯊꯦꯝ, ꯗꯥꯛꯇꯔ ꯑꯣꯐ ꯔꯥꯁꯤ, ꯑꯦꯟ ꯂꯦꯠ ꯁꯃꯨ, ꯑꯦꯟ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯁꯤꯡꯖꯃꯩ, ꯆꯤꯡꯉꯥꯃꯈꯥ. I completed my graduation in DM College Imphal and Master in Sardar University, Gujarat. Nice qualification, good. But why do you choose this job? Sir, actually, this job inspired me to be a perfect lady. Since my childhood, I am interested in this job, so I choose this job. Okay, Purnima, you are such a smart woman. For time being, you can go now and submit your biodata. Here we will announce your result in 2 days. Thank you, sir. Purnimana thokhraba matung question hangiba kangusing ado Purnima gi paukhumda loi penarame. Aduga moi masen haini, asige ngangse yam hai, yamnasu smart oi. Ma oina khalase. Phagani sir. Purnima adu kaadudagi interview loidun thole. Aduga ningthemda call tawrame. Yambung, lao, ai loireba. Leiramo phajana. Yambung thengkani khara. Kainu khangdi me. Yare, ai auto doin chachakrage. Hoi, ai somda tholokpadu pharak tare. Adunani. Purnima phone adu thamaga auto ma pharaga mayumda yaurame. Mayum hek yaubaga Purnima gi mama Rasina kaurame. Icha yaure dana. Hoi ma, ai yaure. Nangi interview dubu kamai tawramge? Adum nungai ma. Phare, ibema waramani pothajaruro. Hoi ma, ai ngakta tumkhige. Purnima du sum tumthakibana numidang wairamdu makeup thole. Ima, pung kya tarage? Ibema, pung 3 tarene hogolo. Haima, aidi wamandana tumthakra malene. Nangna nungaina tumbaduda imana hogdokpidraba. Ado kai insang thongi ima? Paknamgane saugriga. Lao, charasi. Hoi ma. Purnimana phone tawraktabaduda ningthem sawada mai horame. Ningthemna phone tawbada Purnimana pairaktabagi amuka hena sawrame. Kai nupido sibo phone ga sipai deba. Aini ngasaidagi thabak chile haibagi sawriru magi sibo. Purnima su chak toaga phamung changakpada ningthemgi miss call mayam do lerame. Purnimana, kaino miss call mayam side? Tawroida saujinage khara khangange. Maramdi moi nupa se nupi akhoi se sanaba yam haibane. Si harga Purnima tumthakirame. Adubu ningthemdi tumba yaramde. Ningthemna wakhanda mukhal. Kayam kuina saudoinu maise. Hoida, hayeng nganta mayumda chatlaga lore. Numitu asumna hokre. Ahing tusu amamba kauba maga michanarame. Wari sigi tarani thui suba tangkak matang asit loisinjare. Mayamna wari sibu tabiraga adom adongi apam pamdadu kamenda thambiramu. Amadi asoi soida semtok chandawi tanjadu mayamdagi laujage. Aroibada punamuk khurumjari.